border fencing amasung FMR su Naga Luchingb sing Delhi da MHA ga wari sanakre khongjang sangsilakadori Naga tapa mafam sing ngamkai sambal khabagi thabak traditional boundary khangdana makha tana sathapi yaro amadi Naga area da free movement regime FMR MFR lathokpa yaro heba demand Naga Luchingb sing ngasi New Delhi da Ministry of Home Affairs MHA gi official singa makha tana wari sanakre adubana kalani gi mark sab sab wari sanamata purakang khitri ngase pung tara makhaida New Delhi gi Nabyugi school da nakalani gi marakta pung anirong wari sanaki wari sanabadura lenga ki maikei gi ministry AC North East Advisor Intelligence Bureau gi official singa madi Manipur lenga ki commissioner home yauna punna mihut nipana saryaki amaromda Naga CSO singi maikei gi UNC gi president NG Lorho UNC gi working committee gi convener Samson Remai UNC gi general secretary Barayo Sadsang UNC की वर्किंग कमिटी की मेंबर्स सिंह AC थोचो केस पोलियो L Adani UNC की स्पीकर वांगो कोहरिंग विक्टर ऑल नागा स्टूडेंट एसोसिएशन मणिपुर अंसम की प्रेसिडेंट TS अंगतेशंग मरिंग अंसम की जनरल सेक्रेटरी इसक सरानमई नागा वुमेन्स यूनियन NW की प्रेसिडेंट CS प्रेसिला थ्यूमाय मसुम NW की जनरल सेक्रेटरी A होइभिला माराम सरुयाकी ngasi MHA gi mihut singa wari sanakiba dugi matang na UNC gi president NG lorhona phongdorakpada makhoi digi maikei digi hana digi hauna demand tawduna lakhiba wafam sing thamaga loina Naga area da traditional boundary khangdana border fencing tawbu yaba ngamlo amadi free movement regime MMR lauthokpa yaningdaba haiba wap thamki makhoi gi mayek sengbu wapam ministry gi mekeri thamkhre makadaba kari khongjang sangsingani haiba makoina Manipur halaklaba matamda khanagani hairi Naga gi mihut sing hayeng August 23 halaknaba thorang tawri hairi Lishipriana Manipur miyam lemna layengmagi khudongchaba pigadori lakliba August 19 amadi 18 da Lishipriya kanguzamna sinduna Manipur miyam bu lemna layengmagi special mela health camp ama pangthokadori Manipur da yamna tangna phangba khudongchaba ma oina mapan amadi foreign gi super specialist doctor tarago homdoina Manipur amadi mapan layengbu sapangamdraba anabali sing kya bu lemna layengduna awab taraba imung kya da anauba asama pigadori Lishipriya ki maikei digi thadorako cholamada hairiba lemna layengbi thoramasi Khongjom War Memorial ki mayokna bada leiba Jos Ramos International Peace Center Samramda Abagya 28 ki 29 phaw yuki pung mapan gi numidang wairam pung manga phaw pangtokani Bhubaneswar Orissa da leiba High Tech Medical College and Hospital na asobu thodang logduna pangtokadabani special mega health camp asida punna hausu phawbada anaba miyoi lising mari hena register tarakre puna miyoi lising tara hena saruk yagadori yengadori ba anaba singi manung maru oina yauri be specialist doctor sing di neurosurgery neurologist gynae and IVF cardio ENT gastronephrology amasum pediatric psychiatry amasum oncology medicine amadi ortho na sing bu yauri anaba lemna layeng ba pamba sing WhatsApp number 9113558509 ming laifam amadi anaba gi layung na sing bu wafam sing tharak tuna register dawgadabni hairiba numela sida miyam da body test kunthagani thoisu lemna phangangani amadi khangalaba aruba anaba kya mapanda lem operation to thabi khutong sabas pigani Lishipriya na phongdo khibida hairiba miyam bu lemna layeng bi special mega camera maru oina lairaba imung kyada anoba asapi bangamlagani health care gi hiramda sothana lairiba iramda masidadi asigumba lemna layengbu yaba permanent oiba mapam amatariki amasum lairaba imung kyada asoba pulumoi hairiba awaba si koknana buwakalona thorang spekat panaiki hairiba numira sida Manipur gi miyamda lemna nungti numit khudingi layengbu yagadauba Manipur gi ahanba janiga nifuga teret free health care clinic amasu hangdokani loinana miyamne health amari education gi khudongchaba kayagi Paulopam oigadaba high tech information center amasanga gadori panbayab de Lishipriya na kana hona duna relief camp de laiba madi laira imung kya gi masa masusing puna mahiroi humfugumari hauze high tech medical college and hospital Bhubaneswar da Lishipriya philosophy ki makada tuan medical line mahi tamlibani
PUCL की मथक्ता legal investigation चथबगा लोइनना थिंगजिनगदबनी महेश्वर थनौजम People's Union for Civil Liberties PUCL na thadorappa report nakalani ki waiba report ni condemn tawi hariba report asigi mathakta legal investigation sa tharaga lup asi thingjin biu haina RPA athawalege National Secretary Maheshwar Thanaujam na phongdokre Manipur thoklibi irang asiga madi lenana PUCL na sinduna tha asigi kunda Delhi gi press club ta satakhiba mifam amada thadorakhiba report ki matangda Delhi gi Taraga Mathoi Sabdajang Rota Leva RPA Athawalege National Office Pangtokhiba Pawga mifam amada Maheshwar Thanaujam na wafam asi phongdokhibani International Human Rights Defender gi founder amasum director Milketan amasum National General Secretary Haris Kohli aniga puna pangtokhiba pawga mifam amada Maheshwar na makhatana hai report adura Manipur gi irang asi Imphal dugi mitei kulai paibising haurakibani haikibadu nakal amaka ki oiba wafamni loinana mitei singbu aranbas Shirakhiba du yumpham yaudabani asumna aranba report thadokuna miyambu lana lamjingnaba honarakpa asigi mayukta legal investigation sathaduna PUCL hariba lup asi thingjanmiyu PUCL na thadorakpa report asigi Manipur gi irang maru oiba proof amasum evidence sing lana lamjingnaba honabani hana digi leijaraba asumba kayabu semdoktuna tholaklipar report asida miyam tumina lepham thokti irang asigi asumba tung onchinduna lepham thui Kumza English Singaniga Kungo Homdigi Me Homdigi Horaklibi Irang Sida, Manipurgi Maru and Mitei Singi Humai Takiba, Lanjana Tuna Relief Camp the Lading a Serak Talanai organization Singi Mingda, Koki Singi Wangang Basilep Tibani, Koki Kulai Pibis in the Maniput Warga, Tokai Blengama, Tokai country and Masagana Bohonarakpada, PUCL Sagatano Wangang but Level Tibani, Maramasina, PUCL at Hadorak Libi report reject the Willoina, Lopasugimilk Amatu and Leminashi Haikenesu, Paus the Makatana Fondokli. Nakala Moram Nangasigimi Pamaduda, Sarukya Kibi, International Human Rights Defender Amketan High. PUCL Manipurgi irang nakalamada puthok na mitay sing atamna maral siba niyong dani PUCL na haujik honaragliba si Manipur anawba community gi issue sagana buhona bani masimag India ra satna biya thabang nati mi gi matang Human Rights Commission singba mari lena basing wakat tuna PUCL gumba lup asigi mathakta legal action lakhna ba masum lup asibu thingjin mina wakat lagane hanesu makada na phongtoki Susampur gi MLA LM Khautena Susampur lambi surok phanabagi wafam yauna wafam kya phongdorakli mana phongdoki bu wafam da school hangdorakpana maramaragana Khautena nungaitaba phongdoroduna satra singna Pataba lambi sing uniform setuna satpada khudong sadaba kya mayukna rehba wafam yauna wafam kya phongdorakli hari adu tendang sumna miyam na thamjaramgi haujikuina di miyam paus mata solution jarage masuma khata bano babde miyam puna ngamina saina channel sigi maikei gi miyang phamda makhata na thamjari makhata bano babde miyam puna ngamina si